Akasvani Imphal Chitrabhanu Chitrabhanu na pau pazari ahan badamaru eba pau Imphal ki tongan ba mafam deki security force na kuzu khole ka fagat pangamle angi wangmata saba bunker amasitokre Raisa sida henba Central Security Force sing thazilekle hariba wafam asi tongani miyam na thazil biginu haina Raisa sarkar na khangan lakli amasung Tarandipan suba Lok Sabha ki ahan ba mifam gi ngasini ni chanba numita Manipur ki MP ani washak lawragani Imphal East amadi Imphal West zilage tongan ba mafam deki security force na kuzu khule ka fagat pangamle angi wangmada saba bunker amasidokre police ki paun hai Imphal East zilage tera karong khulda thibumbu ki thabak chathabada country made rifle ani ACE hand grenade manga detonator mari stand grenade ama tear gas cell ani phangbangam ki Imphal West zilage kadangban degi heckler and cause assault rifle ama self loaded rifle ama carbine ama .32 ki pistol ahum 9mm ki pistol ama amasung 12 in single barrel ahum phangbangam ki hairi amorom da mafam aduda ain kaina saramba bunker amasu security force ki kambu aduna sidoki national highway kuntratre Imphal jiribam lambi da security na 16 na ngak senduna nongmoda changdraba yadraba polam sing puba gari humpumari Imphal yorakre national highway to Imphal Dimapur dana punna gari chani kunmanga akanba sexual thorangi marakta Imphal yorakre hairi Highway ani asigi irang tokan ma mafam sing da hen ba security force ki kambu sing thamduna mikum naum sing na ngak senduna leiri hairi amorom da tenopol zila da ainkaina puslak pa polam kaya Assam Rifles na pagat pangamkre bongmol amasung JL Jongman da check post da acho sing check to boda yamlaba churu packet amadi yu bottle puramba gari manga fagat ki miyoi tarani thoigalone na fagalaba polam sing amadi gari sing adu machi police station da sinakre hairi Raisa asigi hoji oriba phibam asigi yenglaga ehenba Central Security Force sing thazilakle hariba wafam asi tongani miyamna thazib biganu haina Raisa sarkar gi home vivak na khangel lakli beba asigi cherol aman hai social media amadi tongan ba online messaging platform singda Raisa asigi irang lakshinaba ehenba Security Force sing thazilakle haina sandorakli masi taranipal suba Lok Sabha mikhal ga mari lenena Manipur gi mapanda chaluraba Security Force sing amuk halakpani Maram asina asigumba aranba yumpham yawdaba pau asiga civil society organizations sing amadi media yawna miyamna thazabiganu aranu pau sandoraliba singi mathakta ainge matung ina lokhopham thopa thabak lokhokani hainasu cherol aduna makha tari Nagpur tha asigi taruk tegi kuntra fabo chathekiba National Arm Wrestling amasung Para Arm Wrestling Championship ta ahanba amasung anishiba mana phanglakraba sanarosing Republic of Moldova da pangthokadaba nipumunga Super World amasung kuntaruk suba Para Arm Wrestling Championship ta yawnapgi damak khalakle saruk yaningba Manipur gi arm wrestlers singna Manipur Arm Wrestling Association gi office ta tha asigi kuntare fawu manungda laknana ba khangalakli Kangsobi Mapal Playground da chathariba ahanba state level led Larinjam Sanatombi Lema Memorial Football Tournament ki ngarang sanaki ba anishiba semi-final match ta Moirangcha FC na yada ebu panjal mari anida thoikre ahum suba amfa cup lising ani kulumde kun mari ki ngarang sanaki ba match amada Imphal City amasung Youth Welfare Club panjal amamam janadna draw oikre atupa match amadana United Progressive Adult Association upana All Moirang Football Association amofa bu panjal ahum sinoda maiti ba pikre Tabiriba Pawasi Akasvani Imphal degini Tranipan suba Lok Sabha gi ngarang degi hokiba ahan ba mifamna nauna karaklaba sadasya khara wasak lawkre Manipur gi MP ani Dr. Angomcha Bimol Akoizam amadi Alfred Kangam atar yauna lemhoriba sadasya sing asi wasak lawgani Sangsaki nauna sanga kharba building da Tranipan suba Lok Sabha gi ahan ba mifam adu hokdokhi Mipam hek hoboga Protem Speaker Vatuhari Mahatafna Savagi Luchingba Oriba Pradhan Mantri Narendra Modi Lok Sabha Sadasya oina wasak lawkhi Lok Sabha mipam hodingai mamong mangoinana Rashtrapati Bhavan da BJP ki saknaraba Luchingba Vatuhari Mahatapu Protem Speaker oina Rashtrapati Draupadi Murmu na wasak lawkhi Sri Modi
Savagi Sadasa Oina Wasak Lauraba Tungda Protem Speaker Sri Mahatapu Mateng Pangna ba Chairperson Singi panel ama Wasak Loki Madugi Tungda Kendrigi Mantri Sing Matang Oina Wasak Loba Hoki Sadasa Singi Marakta Wasak Lobada Masa Masagi Maramtangi Oiba Loan Singda Wasak Loba Amadi Nadgi Oiba Pizul Setuna Laknaki प्रधानमंत्री नरेंद्र मोदी ने उत्तर प्रदेश के वाराणसी लोकसभा केंद्र के संसद के सदस्य ओइना वाशक लौबदा मुख्यमंत्री नोंथंबम बिरेना याफा पाउजल पिरकली सोशल मीडिया दा थगलकपा माहकी पाउजल अमदा कथोकपा अमदी हनबलेते नखोनाबा अमगलुना लेबा असि के चौका थोरांगसिंग मखाताना प्रधानमंत्री नरेंद्र मोदी ने लुचिंगुना पाइखपंगम लगनी अनोबो लोकसभा की अध्यक्ष था की कुंतरुक खनगनी राष्ट्रपति द्रौपदी मुर्मू था की कुंतरेता लोकसभा अमसुंग राज्यसभा की अपुनब मिफमदा वा nganggani राज्यसभा की मिफमना था की कुंतरेतगी होगनी केंद्र की हक्सेल अमसुंग याफयुंबल मंत्री JP Nada Nangarang New Delhi da National Stop Diarrhea Campaign Lisingani Kunmari Hogdokre Mantri na Angang da Oral Rehydration Sol Amasung Jing Tablet Sing Intokuna Campaign adu Hogdoki Tharm adu da Kendrigi Haksel Raisa Mantri Singh Anupriya Patel Amasung Pratap Rao Jadab Saruk Yaki Thani Chumna Chathakadaba Campaign asi July Amatigi Horaga August Kuntra Mathai Pawo Chathagani ICC Men's T20 World Cup Cricket ki ngarang San Lucia da Sanakiba Super 8 Test ki मैच दा भारत ना ऑस्ट्रेलिया बुरन कुमारी दा माइथी बपीखरे ममांग दा सानकी बस सुपर आई ग्रुप मैचिंग दा भारत ना अफगानिस्तान अमसुंग बांग्लादेश को माइथी बपीखरबनी ngasi फोंबा पाउसे सिंगे मरुएबा पाउगी दम होजे खेट्रमेयुम प्रेमचांद लेरे प्रेमचांद थगचुरी चित्रभानु सनालिबाग पाउसी की अहान बे हेडलाइन असि लोकसभा दा मणिपुर की वा खनौ हाइना खोंजंग संगसनख्रे खुलंगाक फारबदी ममा आइखोइना खुलाई पाइरगा खुलंगाकनी हाइना Khoiban Ima Kethel Joint Coordinating Committee ne thamlakhiba wafam ahan be headline piri Pauchi asigani super headline da Union Territory demand tawduna Kuki Singh mafam kya da release khre Modi ne wari saring labadi Chuchampur lakada bani Delhi da chataroi haina Saikot Asigi MLA Paulina hawkip na phonokhiba wafam headline piduna fongli Pausi ponofam Pausi dana tongan be headline piduna fongli headline adudi Manipur Shagairaga Union Territory na political solution oiba demanda district marida release khre high headline asini Pausi People's Chronicle Ganfew Mail amasung Tamelong Times su ahan be headline piduna fongbo tengnare Hills Hornbill Express tana ani shu be headline piri Sangai Express ki headline ase Khoyamban Kethel gi khongjang na hai Kuki Singi demand pi be yaroi Pausi Sangai Express English edition desu ahan be headline piduna fongli separate administration pi be yaroi haina Kethel ima singna sanction khiba khongjang da yumpham oiba pau Manipur News Ichul Express amadi Imphal Free Press yauna Manipur Mail amasung The Morning Bell da tongan be headline piduna fongbo thenare wen lan pau gi ahan be headline ase lan gi waroshin purakadabani haiduna Kethel lumpi singna horakre separate administration talib singda lampi ge hairagana Modi gi Gujarat ta PU haina Kethel phambi ima singna phonokhiba wafam headline piduna fongli Lengana chalaiba Danamanjuri University wathong na pik thanbadagi mahairosing masing chada yankhai hanthakre mahikol asigi thabak laubada phamnaiba singi mi yawi yaude haina chayet na bathuk labra haina huyen lan pawgi anishu headline piri Ahum suba Modi lenga ki ahan ba parliament mi famdi haukhre haina naharol gi thodang paucheda banner headline pidun fongli Chitrabhanu Thagachuri Premchand aroiba da maroiba pau amukhana Imphal gi tongan ba mafam degi security force na kuzukule kaya fagat pangamle angi wamada saba bunker amasidokre Raja sida ahen ba Central Security Force ing thazilakle hariba wafam masi tongani miyamna thazabiginu haina Raja Sarkar khangalakli amasung Tranipal suba Lok Sabha gi ahan ba mipang inga sinini chenba numita Manipur gi MP ani washak lawragani Paul Rizari